ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯨꯝ ꯑꯁꯦꯡꯕ ꯇꯧꯕ ꯄꯥꯝꯖꯕ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯁꯨ ꯇꯥꯊꯕ ꯂꯩꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯏꯇꯥ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯒ ꯏꯅꯤꯡꯊꯧꯒꯁꯦ ꯌꯥꯝꯅ ꯐꯩꯀꯣ, ꯑꯩꯈꯣꯏꯕꯨ ꯃꯆꯥ ꯃꯅꯥꯎꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯑꯊꯤꯕ ꯋꯥꯍꯩꯅ ꯑꯃꯨꯛ ꯐꯥꯎꯕ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯕ ꯍꯥꯏꯕꯗꯣ ꯇꯧꯗꯦ꯫ ꯐꯖ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯂꯥꯏꯕꯛ ꯐꯔꯤꯕꯁꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯐꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯐꯠꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯄꯠꯇ ꯃꯈꯣꯏ ꯈꯔ ꯈꯛꯇꯅꯤ." ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯕ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, "ꯑꯗꯣ ꯏꯇꯥ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯛꯂꯦ ꯃꯐꯝꯁꯦ ꯂꯩꯔꯛꯄ, ꯑꯗꯣ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯐꯝꯁꯦ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯝꯇꯅ ꯈꯪꯅꯗꯦ, ꯍꯪꯁꯨ ꯍꯪꯅꯗꯦ." ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗ ꯏꯃꯥ ꯇꯣꯝꯕꯤꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗ ꯂꯥꯟꯃꯤ ꯑꯃꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩꯕꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯕꯤꯔꯛꯇꯨꯅ ꯁꯤꯗ ꯂꯩꯈꯤꯕꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯗ ꯂꯩꯖꯕꯅꯤ꯫ ꯏꯃꯥꯗꯣ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯊꯟꯇ ꯁꯨꯝ ꯉꯥꯏꯍꯧꯕꯗꯒꯤ ꯑꯩ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯆꯪꯖꯐꯝ ꯂꯧꯔꯒꯦ ꯈꯟꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯒꯁꯦ ꯌꯥꯝ ꯈꯠꯅꯕ, ꯐꯨꯗꯠꯅꯕ, ꯎꯅꯕ ꯇꯤꯟꯅꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ꯫ ꯑꯗꯨꯗ ꯏꯃꯥꯅꯅꯦ ꯏꯆꯦ ꯅꯠꯇ꯭ꯔꯒ ꯑꯩꯔ ꯑꯃ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯣꯅ ꯍꯥꯏꯔꯛꯄ꯫ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯏꯆꯦ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕ꯫ ꯑꯗꯨꯗ ꯏꯆꯦꯅꯁꯨ ꯃꯥ ꯆꯠꯀꯅꯤ ꯍꯥꯏ꯫ ꯏꯕꯥꯅꯤꯃꯨꯛ ꯁꯝꯐꯣꯏꯗꯠꯅꯕ, ꯏꯃꯥꯅ ꯁꯥꯎꯗꯅ ꯏꯕꯥꯅꯤ ꯌꯨꯝꯗꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯂꯝꯖꯦꯟ ꯆꯦꯜꯂꯨ, ꯑꯗꯨꯗ ꯌꯧꯕ ꯍꯥꯟꯕꯗꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯏꯆꯦꯒꯩꯒ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯗꯅ ꯑꯩ ꯑꯣꯏꯅ ꯂꯩꯔꯤꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏꯅꯣꯕ?" "ꯑꯩꯗꯤ ꯏꯃꯥ ꯄꯥꯕ ꯏꯕꯨꯡꯁꯤꯡ ꯂꯣꯏꯅ ꯂꯩꯔꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯣ ꯊꯕꯛ ꯁꯨꯕ ꯉꯝꯗꯦ, ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯇꯥꯈꯤ, ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯥꯡꯂꯦꯟꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯂꯝꯁꯤꯠꯄ ꯁꯦꯡꯕ ꯃꯇꯝꯗꯨ ꯈꯛꯇꯗ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯠꯇ ꯆꯪꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯃꯔꯝꯅ ꯃꯔꯛ ꯃꯔꯛꯇ ꯆꯪꯍꯜꯂꯝꯃꯤ꯫ "ꯂꯥꯡꯂꯦꯟ, ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯉꯁꯤ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯕꯣ?" "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯍꯌꯦꯡꯗꯤ ꯌꯨꯝ ꯐꯥꯎꯕꯗꯤ ꯆꯠꯆꯔꯨꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯃꯥꯝꯃ ꯑꯃꯗ ꯄꯥꯎ ꯊꯥꯔꯛꯏ." "ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯅꯦ ꯌꯨꯝꯗ ꯆꯠꯆꯔꯨꯔꯣ꯫ ꯅꯪꯒꯤ ꯆꯠꯅꯕ ꯑꯩ ꯁꯤꯜꯂꯒꯦꯀꯣ." "ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ. ꯏꯃꯥꯅ ꯁꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ. ꯑꯩ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯒꯦ. ꯌꯥꯝꯅ ꯑꯔꯥꯞꯄ ꯃꯐꯝꯁꯨ ꯑꯣꯏꯗꯕꯅꯤꯅ." "ꯌꯥꯗꯦ. ꯐꯔꯦ. ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯅꯪꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎꯀꯣ." "ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯍꯥꯔꯥꯅꯤꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯦꯗꯅ, ꯅꯅꯥꯏꯕꯨ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯔꯛꯑꯣ ꯍꯥꯏꯕꯅꯣ?" "ꯌꯥꯔꯦ. ꯅꯪꯁꯨ ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯅꯦ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯍꯥꯏꯔꯣ. ꯑꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯅꯤꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯄꯨꯝꯕꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯗꯕꯅꯤꯀꯣ." "ꯑꯁꯨꯛ ꯊꯨꯅ ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯕꯒꯤꯅꯣ ꯏꯅꯤꯡꯊꯧ?" ꯄꯥꯏꯈꯣꯝꯕꯅ, "ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯂꯥꯟ ꯇꯧꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯍꯥꯏꯕꯒꯤ
ꯅꯤꯡꯊꯧꯁꯤꯡꯇꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯃꯇꯝ ꯀꯨꯏꯔꯛꯂꯦ ꯂꯩꯕꯥꯛꯁꯤꯡ ꯀꯣꯏꯗꯨꯅ ꯌꯦꯡꯂꯛꯇꯕ ꯃꯔꯝꯁꯤꯗ ꯂꯩꯕꯥꯛ ꯈꯔꯗꯨꯁꯨ ꯀꯣꯏꯔꯛꯀꯦ ꯈꯜꯂꯦ ꯑꯗꯨꯅ ꯅꯪ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯂꯝꯃꯨꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯂꯩꯕꯥꯛ ꯈꯥꯗ ꯇꯥꯍꯟꯖꯔꯣꯏ ꯑꯗꯣ ꯏꯅꯤꯡꯊꯧꯕꯨ ꯋꯥꯐꯝ ꯑꯃꯇ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯂꯥꯡꯂꯦꯟꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯂꯝꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯤꯟꯕꯤꯅꯕ ꯂꯥꯟꯃꯤ ꯑꯃꯗ ꯁꯅꯥ ꯌꯥꯊꯪꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯃꯣ ꯐꯔꯦ ꯑꯩꯅ ꯁꯤꯜꯂꯝꯂꯒꯦꯀꯣ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯏ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯠꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯗꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯗꯨꯒꯅꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤ ꯂꯩꯔꯤꯕ ꯏꯅꯥꯏꯅꯨꯄꯤ ꯄꯨꯝꯕꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕꯁꯤꯁꯨ ꯂꯥꯡꯂꯦꯟꯅꯤ ꯃꯥꯒꯤ ꯃꯄꯨꯛꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯄꯥꯈꯪ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯦꯃꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯉꯥꯛꯇꯅꯤꯅ ꯑꯩꯅ ꯂꯣꯏꯅ ꯊꯥꯖꯅ ꯊꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯃꯆꯥ ꯃꯅꯥꯎ ꯂꯣꯏꯅꯕꯒꯨꯝ ꯂꯣꯏꯅꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯅꯣꯡꯃꯇ ꯃꯤꯅꯝꯕ ꯉꯥꯡꯗꯦ ꯃꯤꯅꯝꯕ ꯊꯕꯛꯁꯨ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯄꯗ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯠꯇ ꯂꯩꯇꯅ ꯇꯥꯟꯅꯔꯤꯕꯅꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯊꯥꯖꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥꯏꯃꯤ ꯑꯗꯨꯅꯕꯨ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯀꯤꯗꯅ ꯍꯣꯠꯅꯈꯤꯕ ꯃꯇꯝꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟꯒꯤ ꯆꯠꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯒꯥꯔꯤ ꯁꯤꯜꯂꯝꯗꯨꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯈꯔ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯪꯁꯨ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯥ ꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯂꯥꯡꯂꯦꯟꯗ ꯐꯤꯅ ꯀꯤꯁꯤꯟꯕ ꯃꯌꯨꯝ ꯃꯆꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯁꯤꯁꯦ ꯅꯪꯅ ꯆꯠꯄꯗꯅꯦ ꯁꯤꯁꯨ ꯄꯨꯈꯣ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯃꯥꯏꯕ ꯑꯐꯕ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯌꯦꯡꯃꯨꯛ ꯂꯥꯛꯎꯀꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏꯗꯤ ꯏꯃꯥꯅ ꯄꯤꯔꯤꯕ ꯐꯤꯅ ꯌꯣꯝꯂꯤ ꯄꯣꯠꯁꯛꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯈꯔꯅꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯄꯤꯔꯤꯕꯅꯤ ꯆꯠꯂꯨꯔꯣ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯊꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯍꯜꯂꯝꯂꯕꯅꯤ ꯂꯥꯡꯂꯦꯟꯗꯨ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯇꯧꯕꯤꯃꯜ ꯅꯅꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯖꯔꯣꯏ ꯑꯁꯨꯛ ꯇꯣꯜꯂꯕꯤ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯅꯅꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯩ ꯌꯦꯡꯉꯣꯏ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ ꯀꯣꯅꯨꯡꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯅꯗꯦ ꯑꯃꯅ ꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅꯦ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯃꯁꯥ ꯀꯔꯤꯁꯨ ꯉꯝꯗꯕ ꯃꯥꯟꯗꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯩ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯋꯥ ꯈꯔ ꯈꯟꯅꯒꯦ ꯈꯟꯗꯨꯅ ꯀꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯏꯃꯥꯁꯤꯗꯤ ꯆꯨꯝꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯗ ꯑꯃꯨꯛ ꯅꯥꯏ ꯍꯥꯏꯖꯤꯜꯂꯤꯕ ꯆꯤꯟꯗꯨꯡ ꯏꯟꯗꯅꯅꯦ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯎꯗꯦꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯕꯨꯡꯗꯨꯅꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯅꯤ ꯍꯥꯏꯒꯦ ꯐꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯍꯩ ꯉꯥꯏꯈꯣꯝꯇ ꯏꯃꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ ꯆꯥꯛꯇꯣꯛꯑꯒ ꯁꯥꯔꯁꯨ ꯌꯥꯔꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯅꯪꯒꯤ ꯅꯕꯨꯡꯁꯤꯕꯨ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ ꯏꯃꯥꯕꯨ ꯃꯗꯨ ꯇꯁꯦꯡꯅ ꯈꯜꯂꯕ꯭ꯔꯣ ꯈꯜꯂꯤ ꯏꯃꯥꯒ ꯅꯪ ꯄꯥꯕꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ
ꯌꯨꯝꯅꯛ ꯁꯥꯒꯩ ꯑꯣꯟꯒꯦ ꯍꯥꯏꯔꯛꯂꯅꯤ. ꯏꯃꯥꯅ ꯅꯕꯨꯡꯒꯤ ꯁꯦꯕꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯨ ꯂꯩꯕ ꯉꯝꯒꯅꯤ? ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯥꯅꯤ. ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕꯤ ꯏꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯂꯝꯂꯥꯟꯕꯤꯗꯨꯗꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯊꯥꯡꯒꯠꯄꯤꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ. ꯏꯃꯥ, ꯇꯥꯆꯧꯅ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯗꯨ ꯂꯩꯔꯦ. ꯑꯗꯨꯅ ꯀꯔꯤꯁꯨ ꯁꯨꯕ ꯅꯣꯝꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ. ꯃꯇꯧ ꯀꯔꯝꯅꯅꯣ ꯐꯤꯕꯝꯁꯤꯗ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯊꯤꯒꯗꯕꯁꯤꯕꯣ? ꯍꯩ, ꯐꯤꯕꯝꯒꯤ ꯋꯥꯗꯨꯗꯤ ꯁꯦꯜꯕꯨ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅꯦ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ. ꯑꯗꯨꯕꯨ ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯗꯣꯏꯁꯤꯕꯣ? ꯏꯃꯥꯟꯅꯕꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯐꯥꯎꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ. ꯅꯪꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯏ, ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯊꯝꯖꯕ ꯃꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣꯏ, ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯥꯖꯅ ꯊꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯌꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯅ. ꯑꯗꯨꯕꯨ ꯌꯣꯛꯄꯤꯕꯒꯗꯤ ꯃꯥꯟꯅꯔꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇ꯭ꯔꯤꯕꯁꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯥꯜꯅꯅꯤ. ꯑꯗꯨꯅꯕꯨꯅꯤ ꯑꯩꯅ ꯅꯪ ꯄꯪꯒꯅꯨ ꯍꯥꯏꯔꯤꯕꯁꯤ. ꯅꯪꯅ ꯂꯩꯔꯤꯕꯗꯣ ꯂꯩꯕꯥꯛ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤꯅꯦ. ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯪꯕ ꯐꯥꯎꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅꯗꯨ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕꯅꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯁꯨꯔꯣꯟ ꯁꯨꯊꯥꯡ ꯐꯥꯎꯕꯅ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯔꯣꯏꯗꯕ ꯁꯅꯥ ꯂꯤꯀꯣꯟꯁꯤꯡꯗꯨꯗꯒꯤ ꯅꯪꯅ ꯍꯩꯁꯤꯡꯅ ꯎꯄꯥꯏ ꯑꯃ ꯌꯦꯡꯗꯨꯅ ꯑꯉꯝꯕ ꯃꯈꯩ ꯌꯣꯝꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ. ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯅꯤ. ꯁꯅꯥ ꯈꯔ ꯃꯥꯡꯈꯤꯕꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨꯅꯦ. ꯑꯗꯨꯈꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯀꯗꯕ ꯂꯩꯇꯦ. ꯑꯗꯨꯒ ꯏꯁꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ. ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯏꯃꯥ, ꯅꯪꯃꯛꯀꯤ ꯅꯆꯤꯜꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯉꯝꯂꯕ? ꯍꯩ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯨꯡ ꯀꯣꯏꯅ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯍꯧꯅꯕꯅꯤꯅꯦ. ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯍꯨꯔꯥꯟ ꯄꯣꯠꯅ ꯅꯨꯡꯉꯥꯏꯕꯗꯣ ꯄꯥꯝꯖꯗꯦ. ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯆꯥꯗꯨꯅ ꯍꯤꯡꯕ ꯄꯥꯝꯖꯩ. ꯑꯗꯨꯒ ꯑꯩꯕꯨ ꯃꯁꯥꯗ ꯃꯁꯥꯒꯨꯝ ꯃꯅꯥꯎꯗ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯕ ꯊꯕꯛ ꯑꯗꯣ ꯅꯆꯥꯅ ꯇꯧꯕ ꯉꯝꯖꯔꯣꯏ. ꯑꯃꯨꯕꯤ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ. ꯅꯃꯥ ꯑꯩꯅꯅꯦ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯅꯈꯣꯏꯕꯨ ꯊꯥꯛꯀꯦ ꯈꯟꯗꯨꯅ ꯍꯤꯡꯂꯛꯄꯁꯦ ꯅꯕꯨꯛ ꯐꯥꯎꯕ ꯅꯣꯡꯃꯇ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯛꯇ꯭ꯔꯤꯕꯅꯤꯅꯦ. ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨꯗꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯄꯥꯕꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯍꯤꯡꯍꯟꯅꯤꯡꯗꯕꯗꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯏꯃꯥ, ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ. ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯈꯤꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯈꯤꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯅꯤ? ꯃꯁꯦ ꯏꯃꯥꯅ ꯈꯪꯕꯤꯌꯨ. ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯊꯣꯡꯕꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯏꯆꯥꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯂꯤꯕꯅꯣꯅꯦ? ꯕꯥꯕꯥ, ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ. ꯍꯩ, ꯅꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ. ꯃꯃꯥ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯅꯦ? ꯉꯝꯃꯤꯗ. ꯑꯩꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯑꯃꯗ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯉꯥꯎꯊꯤꯕ ꯄꯣꯏꯔꯦ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯔꯤ. ꯃꯥꯅ ꯁꯦꯟꯅꯕꯗ ꯃꯤ ꯄꯨꯝꯕ ꯐꯔ ꯐꯔ ꯍꯥꯏꯅꯔꯝꯃꯤ. ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ, ꯍꯣꯏ ꯏꯃꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯨꯕꯔꯥꯖꯀꯤ ꯂꯝꯖꯦꯟꯁꯤꯕꯣ ꯃꯥꯗ ꯇꯥꯟꯅꯕꯗ ꯑꯩ ꯊꯕꯛ ꯇꯣꯛꯏꯗꯅ. ꯁꯣꯔꯒꯁꯦ ꯆꯠꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯋꯥꯅꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕ ꯊꯕꯛꯅꯣ? ꯑꯩ ꯖꯨꯕꯔꯥꯖ ꯁꯦꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯔꯪ ꯃꯅꯨꯡꯗ ꯑꯣꯛ, ꯂꯤꯟ, ꯀꯩꯖꯥꯎꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯨꯕꯅ ꯍꯦꯟꯅꯕꯨ ꯐꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯏ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯖꯨꯕꯔꯥꯖ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯅꯦ. ꯑꯁ, ꯍꯥꯏꯕꯒ ꯑꯃꯠꯇ ꯅꯪꯕ ꯅꯠꯇꯦꯅꯦ. ꯁꯥꯆꯔꯛꯄ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩ ꯄꯨꯝꯕꯁꯤ ꯃꯈꯨꯠꯁꯤꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯀꯟꯊꯈ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯖꯨꯕꯔꯥꯖ, ꯂꯩꯁꯤꯡꯗꯨ ꯂꯣꯏꯅ ꯀꯟꯊꯠꯂꯕꯗꯤ ꯑꯃꯠꯇꯁꯨ ꯁꯥꯠꯂꯔꯣꯏ. ꯂꯩꯀꯣꯜ ꯑꯁꯦ ꯂꯩ ꯁꯥꯠꯇꯕ ꯂꯩꯀꯣꯜ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯅꯤ.
ꯀꯟꯊꯠꯄꯗꯨ ꯂꯦꯞꯄꯤꯔꯣ ꯇꯜꯂꯤ ꯑꯩꯗꯤ ꯁꯥꯠꯂꯤꯕ ꯂꯩ ꯃꯈꯩ ꯂꯣꯏꯅ ꯀꯟꯊꯠꯀꯅꯤ ꯂꯩꯁꯤꯡꯁꯤ ꯁꯥꯠꯂꯒ ꯈꯣꯏ ꯃꯌꯥꯝ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯑꯩꯉꯣꯟꯗ ꯆꯤꯛꯄꯗꯣ ꯅꯈꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯖꯨꯕꯔꯥꯖ ꯃꯗꯨ ꯄꯨꯝꯕ ꯂꯩ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯕ ꯂꯝ ꯍꯦꯜꯂꯤꯕꯗꯨꯗꯤ ꯈꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯏꯁꯤꯡꯗꯣ ꯇꯥꯟꯖꯒꯦ ꯂꯩꯗꯨ ꯀꯟꯊꯠꯄꯤꯔꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯔꯤ ꯈꯣꯏ ꯇꯥꯜꯂꯣ ꯂꯩꯀꯣꯜꯁꯦ ꯊꯨꯡꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯑꯗꯨꯝ ꯇꯥꯜꯂꯣꯕ ꯑꯩ ꯃꯌꯥꯏꯁꯤꯗ ꯐꯝꯂꯒ ꯁꯥꯟꯅꯔꯒ ꯂꯩꯔꯒꯦ ꯂꯩꯀꯣꯜ ꯊꯨꯡꯅ ꯆꯦꯜꯂꯒ ꯈꯣꯏ ꯇꯥꯜꯂꯣ ꯍꯥꯏꯕ ꯍꯣꯏ ꯐꯅꯤ ꯇꯥꯟꯖꯔꯒꯦ ꯄꯣꯏꯔꯩꯕꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏ ꯅꯨꯄꯥ ꯃꯔꯤꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅꯕ ꯈꯣꯏ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯁꯨꯃꯥꯏꯅ ꯆꯦꯟꯗꯨ ꯂꯩꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯄꯨꯈꯝ 2-3ꯗꯤ ꯑꯗꯨꯝ ꯐꯨꯖꯤꯜꯂꯦ ꯑꯗꯨꯅ ꯄꯨꯛꯁꯤꯗꯤ ꯐꯖꯔꯦ ꯄꯨꯛꯁꯦ ꯊꯥꯡꯒ ꯆꯦꯟꯕꯕꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯗꯤ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯂꯒ ꯆꯦꯟꯕꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯧꯊꯣꯛꯂꯒ ꯊꯝꯃꯝꯃꯣꯗꯅ ꯍꯣꯔꯦꯟ ꯆꯦꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯛ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯁꯨ ꯍꯦꯛ ꯄꯥꯝꯃꯨꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯦ ꯋꯥꯅ ꯆꯥꯗꯨꯅ ꯀꯪꯍꯜꯂꯤꯕ ꯄꯨꯛꯅꯤꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯊꯝꯅꯤꯡꯗꯕ ꯑꯩꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯋꯥꯔꯦ ꯂꯦꯞꯇꯅ ꯆꯦꯟꯕꯒꯤ ꯋꯥꯕꯅꯦ ꯅꯣꯏꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯍꯦꯜꯂꯦ ꯋꯥꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯆꯥꯎꯒꯗꯕ ꯆꯍꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯋꯥꯔꯦꯗ ꯑꯩꯕꯣ ꯃꯥ ꯆꯥꯎꯕ ꯉꯥꯏꯕꯗ ꯑꯁꯨꯛ ꯆꯪꯂꯝ ꯆꯥꯗꯕ ꯆꯀ꯭ꯔꯤ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯨꯕꯒ ꯌꯥꯔꯝꯃꯕ ꯑꯩ ꯐꯖꯅꯗꯤ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯩ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ ꯃꯤ ꯇꯥꯛꯈꯤꯅꯤꯅꯦ ꯄꯪꯈ꯭ꯔ ꯄꯣꯠꯅꯤ ꯄꯨꯀꯪꯁꯤꯗꯤ ꯆꯥꯛꯇꯅꯤ ꯌꯥꯝ ꯆꯥꯕ ꯏꯁ ꯆꯥꯛꯇꯤ ꯑꯩꯗ ꯅꯠꯇꯦꯍꯦ ꯅꯈꯣꯏꯁꯨ ꯄꯨꯈꯝ 2ꯗꯒꯤ ꯇꯥꯗꯅ ꯂꯣꯏ ꯆꯥꯔꯤꯗꯨꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯕꯅ ꯃꯄꯨꯝ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯣꯏꯔꯩꯗꯤ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯜꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯀꯣꯜꯒꯤ ꯃꯅꯨꯡꯗꯨꯗ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯗꯤ ꯃꯅꯥꯏ ꯃꯔꯤꯅ ꯆꯦꯟꯗꯨꯅ ꯂꯩꯔꯒ ꯃꯌꯥꯏꯗ ꯃꯆꯥꯅꯨꯄꯥꯅ ꯐꯝꯂꯒ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯂꯝꯃꯤ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯂꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯆꯀ꯭ꯔꯤꯅ ꯁꯣꯏꯗꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯅ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡꯅ ꯆꯦꯜꯂꯤꯕꯗꯨ ꯂꯦꯞꯍꯜꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯊꯧ ꯍꯨꯛꯇꯕ ꯆꯀ꯭ꯔꯤꯗ ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯆꯀ꯭ꯔꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯃꯍꯥꯔꯥꯅꯤ ꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯀꯦꯖꯔꯤꯕꯅꯤꯗ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯛꯂꯒ ꯑꯗꯨꯝ ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤꯗ ꯐꯕꯨ ꯐꯔꯛꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯆꯀ꯭ꯔꯤꯗ ꯅꯈꯣꯏ ꯄꯨꯝꯕꯅ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯕ ꯇꯥꯔꯦꯅꯦ ꯃꯍꯥꯔꯥꯅꯤ ꯕꯦꯝꯃ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯃꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥ ꯅꯥꯕꯒꯤ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯂꯦ ꯃꯍꯥꯔꯥꯅꯤꯗ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯤꯀꯣꯟꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯁꯅꯥꯁꯤꯡꯁꯦ ꯑꯩꯅ ꯍꯌꯦꯡ ꯏꯅꯤꯡꯊꯧꯅ ꯊꯨꯡꯂꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯝꯕ ꯑꯣꯏꯅ ꯁꯤꯁꯤꯒꯦ ꯑꯁ ꯏꯊꯟꯗ ꯈꯟꯕꯁꯦ ꯐꯖꯕ ꯈꯪꯗꯦ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯍꯜꯂꯒꯦ ꯃꯍꯥꯔꯥꯅꯤꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯨ ꯆꯪꯉꯛꯇꯨꯅ ꯃꯃꯥꯒꯤ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞꯅꯆꯤꯡꯕꯁꯤꯡꯗꯨ ꯁꯤꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯂꯥꯡꯂꯦꯟ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯑꯩꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯂꯥꯛꯆꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯁꯤꯗ ꯑꯩꯒꯤ ꯂꯤꯛꯈꯨꯁꯤ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯩꯕꯨ ꯊꯝꯂꯝꯕꯅꯤꯗ ꯀꯩꯅꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯄꯣꯏꯔꯩꯅ ꯏꯃꯥ ꯑꯩꯅ ꯁꯤꯔꯤꯌꯦ ꯇꯨ ꯐꯖꯕ꯭ꯔꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯁꯤ ꯂꯧꯊꯣꯛꯁꯤꯁꯦ ꯃꯍꯥꯔꯥꯅꯤꯅ ꯊꯦꯝꯗꯨꯅ ꯄꯣꯏꯔꯩꯅ ꯁꯤꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯤꯛꯁꯤꯡꯁꯦ ꯑꯩꯅ ꯏꯅꯤꯡꯊꯧꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯁꯤꯒꯗꯕꯅꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯩꯅ ꯁꯤꯗꯣꯏꯅꯤ ꯑꯝꯇ ꯈꯜꯂꯝꯃꯨꯁꯦ ꯂꯥꯡꯂꯦꯟꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯇꯔꯪ ꯃꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯥ ꯁꯅꯥꯁꯤꯡꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯀꯜꯂꯛꯄꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ
Kaidaure Langlen, nangbu nasaga ngamdrabro? Kaisu tawdi ima Maharani nanai kanjarake. Si haraga Langlena Maharani gi sanasing adubu pai du yenglammi mabukningda khalli. Asuk yamma sanasidi imana pokpodagi su uzatre. Kaino asuk fazam mayam sibo masi pumba ayoidabadi yade. Asumna Langlena sanali kondu mana phase khanba khara khandoktuna Maharani da piraklammi. Langlen nang nek tawthorakpasi aina loinek pami. Nangna khalakliba sanasing sisu udokna phajaba ngakta. Mayam basida aisu khanphame khangjaba aduna nangmu khalalage haiduna kauribani. Phari adudi nangsune nathau tawjawroko. Phani imai bema adudi nanayamuk thoksakrage. Langlena thokiba saraga mirak narak yengduna thongmarum aduda Rajkumarina sanasing adubu kadai thamge haina lona yenglammi. Rajkumarina sanasing adubu hek thamjinkibaga mahak chatkirami. Numit adugi numidangdani Rajkumaridu chak chafam sangda manai nupisingna thogol tawduna chak adu kanna sari. Tanjadu Langlena magikada karigumba amata yengluge haidun thoraklami. Langlen apama kalakpagi mayaina akitusung haibadu masada karisu poktre. Mirak narak yengduna Maharani gi kada changlaklami. Sidani mana ngase hapkibudo ai asibu karamna hangani nekta chinglage. Si haiduna sana mayam thamkiba upudugi thongadu kana chinglami. Thongdusu sapu kana singbaduda hangdoraklami. Langlen mana ngasai ubudagi ahin sana lupa mayam mas urami. Sana mayam asidi kadai da hapkani kanade aina iliba ina piesida hekta haplage. As hapagi loibasu naide sana mayam se loina kokthong natuna purabasu ngamgani. Adubu mi ubudi yadabanina tangkai khaktam oina purage. Langlena sana mayam ama magi pidi yomsilaga hanagum upudu thongning thina lolamlaga thoraklami. Aina huralakliba sanasing asidi kadai thamne aigi pirol happa tarang manungsida solon sinduna hekta thamlage. As ai ngasidagi asuk yam sanasing asigi mapu oiga tawraba onthona sunungaireda sidagidi ai awaba koklani. Masak matau phajaba pakhang amada yum panduna sana mayamse kai duna saduna nungaina dum laithoke. Kaidawjaruni tabak wana suduna sil taludana isa wana bani. Langlena wakhal khallingaida konungda laiminaba mamanabisingdu changlaklami. Manai nupi amana Langlen kaidawrage mumunga noklibudubo basanta laku maliko. Amana mu haire minaga hairi nganglibasingse tadabida noktanaga leine. Langlen haima khangi hingsabi sidi hana kroga changlakpa yadro noiba asuktina mibu khangan masibu kanana haunage haiba. Is nasaidagi natro ekoina kauribase adubu somdi manjamagi wakhalda mumon tawduna mina kauba tabidraga. Kadaidagi manjanuhi nangsu leijadeko manjagamta khangjari bema khangjare. Makhoi sing adu magi mathau loisinaduna ngahak wari watai tawnaraba matung tumnakri. Langleni tumthaba yada leirami. Ahingi chikhulaklaba misik miracle taraktraba matamda mahak haugalakli aduga lona mani yumdu thamkiba sanamayam adu paiduna konungdagi aronma lambiduda thong hangdun thoraklami. Mahak mayum tabu yorobade haiduna ahingi amambaga aki khangpumba thadoktuna mayum tamna halakli. Usina yum phawdi yoredana. Ima tabro oima thongsiam tahango ima. Amubisu taraduna kumlaklami. Isa nupigi makhol natrane hujikta aina takribudubo haibu mangla tai bangla. Langlena amukasu hanjina kauraklami. Ho ima aine Langlene ba ima tardi thongsiam tahango. Amubi phamungdagi kumtharaktuna prabhab thoraklami. Hai bema ahingsida isa kaidawba yawre ha isa kaidawba yawrage. Ima imungda janglak sanarase lao ima babadi tumhauribo. Tumline nang babadi tumi hawduro haibro. Hawdurano ima tu sigi mayamse amata soktana aina yumda halakri phawba thabiramuko. Ai hausik konong yongnamu chakhidoini aduna ai thengleba chalage. Ngaikoni nangbo sibu
Imana nangonda jinakhiba thabakduro adunidana isa sidi nama ainabu isa na koi wananaba haigadaba natene ima hausi adugi madam natche sana singse ai ganga makhada ko masama tokthoro adugana ai lakchu pawwa phumjin thabiramuko hoi ngaiko isabu ne imana manam nambige ko lambi lamkhangda amam theng chatpada timu laimuna sokpa ngamdanaba si haiduna masabu manam nambiduna thadurakle langlensu konong yongdaba chenduna amuk ahingduda halaklami amubidi somda masanupi langlen purakliba sana mayamdu ubada haraubna loikre macha amadi makhogi tungi punsi kari oigani haiba khangda makai noktuna makhal mayam sagattu laikre langlensu konong yoroktuna mana tholakiba arun lambiduda amuk changlaknami magi maraibuk phabana kananasu mana taribdu uhoutre numit nini matung ningthau halakadaba numit ni Maharani Hiyainudu magi mapuraba ningthau paikhomana halakadaba numitta maduda sinaba haiduna khandoktuna thamkiba sanasing adu sige hain yenglakpadadi amata leiramdabaduda Maharani Hiyainudi ngakpada loikre ngaihaki matung ningthau paikhomba su halaklami mahang halakpada magi nupina sukthadu leirambagi sakpamdu ubada mahak kari leirabuna haina wakhalda khalaklami aduga tapna hanglaklami Maharani kaidore ai halakle haibagi maithongda harawa mata poktena sukthadu leiribisibo iningthau nanai iningthau halakpada wana ngaisabani iningthau halakpada aina iningthau gi pukning penabani haiduna phasaba sanalik khusi mayam amasu khandoktuna thamlamani adubu ngasi iningthau halakadaba numisidadi sige hani yenglubada amata su leiramtre ai leijariba sanasing adudagi tangkhai mayena huduna pubikre kari haiba Maharani ai konungsida huran basangduna lebak asigi Maharani gi sanabu huduna pukhraiba achacha asuk laksaba aina konungdu leithapa tanja lawduna aibu singnaraba hai nakoi kana lei lanmi amana nanai koi leijari iningthau kari takpigadaba lebak pungjau thinduna pausilo konungdagi lebak sigi Maharani gi sanalikon mayam ama huranu pukre maduna huraliba miduna huran ki sana makai puraktuna Maharani de kasaraga lale haizarabadi ngakpigani natradana ningthau aina thibida panglabadi masado angang ongani haiduna pausilo konung manungda danatana lebak pumba Maharani Hiyainugi sana huran kibagi pauna sarasalami somdana ningthauna magi lan mising thadoktuna Maharani gi sana sing adubu thian bauraklami ningthau paikhomba amadi Maharani Hiyainu makhoi ani makhoi ga da wari sanari Maharani aikoi gi lebak asida asuk koina aina ningthau hoiduna palakpase nongmata huran jinthigi pau amata starakre handak thorak liba thodokse aikoina konung manung thamliba isa inaugumna khaliba makhoi khut yaura hainasu haidi khalibani iningthau adumna haibigano inai singa taraga nungai ki baunade ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯈꯛ ꯈꯟꯖꯗꯦ ꯅꯪꯒꯤ ꯅꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯁꯅꯥꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯊꯝꯐꯝꯁꯦ ꯀꯅꯥ ꯈꯪꯕ ꯌꯥꯎꯏ ꯅꯪꯒꯤ ꯀꯥꯁꯤꯗ ꯀꯅꯥ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯅꯤꯡꯊꯧ ꯂꯥꯡꯂꯦꯟ ꯈꯛꯇꯅꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯍꯟꯕꯗꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯂꯥꯡꯂꯦꯟꯅꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯧꯅꯗꯦ ꯏꯅꯤꯡꯊꯧꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯃꯥꯒꯤ ꯃꯄꯨꯛꯇꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥ ꯑꯗꯨꯒꯨꯝꯅ ꯇꯧꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯁꯅꯥ ꯑꯩꯅ ꯉꯝꯅꯕ ꯁꯣꯏꯗ ꯊꯤꯒꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯅ ꯑꯩꯅ ꯂꯩꯕꯥꯛꯁꯤ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯅꯠꯇꯦ ꯀꯩ ꯀꯣꯛꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯃꯣꯏꯅ ꯂꯩꯇ꯭ꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯄꯤꯗꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯋꯥꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯨꯗ ꯂꯝꯁꯤꯁꯤꯔꯗꯤ ꯐꯗꯧꯅꯤ ꯑꯩꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯤ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯥꯁꯦ ꯍꯨꯔꯥꯟꯕ ꯃꯥꯃꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯋꯥꯍꯜꯂꯦꯅꯦꯁꯦ ꯑꯩꯈꯣꯏꯁꯨ
ꯃꯐꯝꯁꯤꯗ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯏꯁꯤꯡꯅ ꯆꯤꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯋꯥꯈꯜꯁꯦ ꯑꯁ ꯑꯩꯈꯣꯏꯅꯕꯨꯗꯤ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅ ꯈꯟꯕ ꯋꯥꯈꯜꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦꯗꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯂꯪꯂꯦꯟ ꯅꯪꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯅ ꯅꯪꯒꯤ ꯃꯥꯟꯁꯤꯒ ꯁꯥꯎꯅꯔꯕ꯭ꯔꯣ ꯅꯪ ꯑꯃ ꯅꯕꯨꯡꯅ ꯐꯠꯇ꯭ꯔꯤꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯕꯕꯨ ꯅꯪꯒꯤ ꯃꯥꯟꯁꯦ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯗꯣꯛꯅꯤꯡꯗꯦ ꯋꯥꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯂꯪꯂꯦꯟ ꯅꯪꯁꯦ ꯅꯕꯨꯡ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯈ꯭ꯔꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯅꯣꯏꯕꯣ ꯀꯥꯏꯗꯒꯤ ꯃꯥꯟꯖꯅꯣ ꯑꯩꯅ ꯂꯩꯔꯗꯤ ꯅꯣꯏꯅ ꯀꯩꯒꯤ ꯍꯥꯏꯗꯣꯛꯏꯗꯣꯏꯅꯣ ꯐꯠꯇ꯭ꯔꯤ ꯅꯣꯏꯅꯤꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯤꯁꯦ ꯑꯗꯣ ꯂꯪꯂꯦꯟ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯑꯩꯕꯨꯔꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯣꯏꯅ ꯄꯪꯈꯟꯗ ꯈꯟꯕꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯂꯥꯡꯂꯦꯟꯗꯨ ꯃꯇꯥ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯝꯃꯤ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯕꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯈꯪꯂꯛꯂꯒꯅ ꯀꯔꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯩꯅ ꯍꯨꯔꯥꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯣꯛꯂꯒꯅ ꯑꯩꯅ ꯋꯥꯅ ꯍꯨꯔꯥꯟꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯑꯃꯠꯇ ꯐꯪꯗꯕꯗ ꯅꯠꯇꯅ ꯗꯟꯗꯤꯁꯨ ꯐꯪꯒꯅꯤ ꯑꯗꯨꯅꯗꯤ ꯑꯩ ꯄꯤꯔꯔꯣꯏ ꯏꯃꯥꯗ ꯑꯩꯅ ꯑꯩꯒꯤ ꯀꯥꯡꯒꯗ ꯐꯨꯝꯖꯤꯜꯂꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯩꯅ ꯁꯅꯥꯗꯣ ꯍꯨꯔꯥꯜꯂꯦ ꯈꯪꯂꯔꯣꯏ ꯌꯨꯝ ꯈꯨꯗꯤꯡ ꯊꯤꯕꯗꯁꯨ ꯐꯪꯂꯔꯣꯏꯗ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯁꯅꯥꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ ꯅꯤꯡꯊꯧꯁꯨ ꯁꯅꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯕꯁꯤꯗ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯁꯣꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯃꯨꯕꯤꯗꯤ ꯃꯆꯥꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯡꯒ ꯃꯈꯥꯗ ꯐꯨꯝꯖꯤꯟꯅꯕ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯁꯅꯥ ꯈꯔ ꯂꯩꯕꯗꯨ ꯃꯃꯤꯅ ꯎꯈꯤꯕꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯤꯁꯨ ꯌꯥꯝꯅ ꯎꯁꯤꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯃꯈꯣꯡ ꯅꯥꯝꯃ ꯆꯠꯄ ꯌꯥꯗ꯭ꯔꯕꯗꯨꯒꯤ ꯅꯨꯄꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯕꯦꯝꯃ ꯇꯥꯊꯣꯠ ꯏꯆꯦ ꯂꯥꯛꯂꯤꯅꯦ ꯇꯥꯊꯣꯠꯄꯨ ꯂꯩꯇ꯭ꯔꯣ ꯇꯥꯊꯣꯠꯇꯨ ꯏꯪꯈꯣꯜ ꯁꯨꯔꯝꯕꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦꯅ ꯂꯥꯛꯄꯕꯣ ꯏꯆꯦꯁꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯕꯦꯝꯃ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯏꯆꯦꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯃꯗꯨꯕꯨ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯣ ꯂꯩꯇ꯭ꯔꯤꯌꯦ ꯂꯩꯅꯕꯅꯦ ꯏꯆꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯏꯆꯦ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯃꯦꯟ ꯇꯥꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯣꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯕꯨꯅꯦ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯦꯔꯥ ꯏꯆꯦ ꯅꯪꯒꯤꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯅꯆꯥꯅꯨꯄꯥ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯔꯤꯕꯤꯁꯤꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯀꯩꯅꯣꯅꯦꯍꯦ ꯆꯠꯄ ꯉꯝꯕ ꯉꯝꯗꯕ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯄꯨꯝꯕꯗꯣ ꯁꯅꯥꯅ ꯌꯣꯝꯍꯟꯒꯦ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯆꯔꯦꯗꯅ ꯍꯥꯏꯌꯣ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯗꯅ ꯅꯤ ꯆꯥꯔꯝꯕ ꯅꯪꯅꯒꯁꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯆꯥꯅꯨꯄꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯒ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯖꯕ ꯁꯥꯏ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯅꯆꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯌꯨꯝꯗꯨꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯌꯨꯝ ꯊꯤꯖꯔꯕꯁꯨ ꯊꯤꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯁꯅꯥ ꯉꯥꯛꯇꯅꯤ ꯏꯍꯦ ꯀꯩꯅꯣꯅ ꯍꯥꯏꯁꯤꯅ ꯁꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯅꯪꯒꯨꯝꯕꯅꯒꯁꯨ ꯑꯃꯨꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯁꯥꯔꯗꯅ ꯂꯦꯡꯕꯤꯔꯣꯅꯦ ꯂꯦꯡꯕꯤꯔꯣ ꯅꯪꯒꯤ ꯁꯦꯜꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯌꯣꯟꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯤꯔꯨꯔꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤꯅꯦ ꯌꯣꯟꯖꯗ꯭ꯔꯕꯗꯣ ꯐꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯗꯤ ꯊꯤꯜꯂꯛꯀꯅꯨꯍꯦ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤꯗꯨ ꯃꯐꯤ ꯀꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯊꯣꯠꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ ꯑꯃꯨꯕꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯍꯦꯔꯥ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯀꯩꯗꯧꯔꯒ ꯐꯅꯤ ꯀꯥꯟꯅꯗꯦ ꯏꯆꯥꯅꯨꯄꯤꯅ ꯍꯨꯔꯥꯜꯂꯛꯄ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ ꯏꯃꯨꯡꯁꯤꯗ ꯑꯃꯨꯕꯤꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅ ꯀꯧꯕꯗꯨ ꯇꯥꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯇꯧꯕꯒ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯎꯔꯦ ꯑꯃꯨꯕꯤꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯩꯅꯣ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯁꯅꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯩꯒꯤ ꯃꯤꯠꯅ ꯄꯪꯎꯗ ꯎꯔꯤꯕ꯭ꯔꯅ ꯁꯤꯕꯣ ꯏꯆꯥ ꯏꯊꯟꯗ ꯈꯨꯖꯤꯟ ꯑꯃꯨꯛꯇ ꯑꯗꯨꯝ ꯁꯤꯛꯇꯨꯅ ꯌꯦꯡꯖꯒꯦ ꯑꯌꯣꯃ ꯑꯩꯁ
ꯀꯟꯃꯟꯈ꯭ꯔꯦ ꯑꯃꯨꯛ ꯇꯥꯈꯤꯗꯅ ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯡꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯩ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯗꯕ ꯌꯥꯗꯦ ꯁꯤ ꯈꯟꯗꯨꯅ ꯑꯃꯨꯕꯤꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯄꯅ ꯂꯣꯏꯅꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯥꯟꯃꯤ ꯑꯃꯅ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯏꯃꯨꯡ ꯄꯨꯝꯕ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯆꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯅꯪ ꯗꯟꯗꯤ ꯐꯪꯒꯅꯤꯀꯣ ꯑꯁꯦꯡꯕꯒꯤ ꯏꯅꯤꯡꯊꯧ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯟꯊꯕ ꯂꯩꯇꯅ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯌꯨꯝꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯃꯨꯕꯤ ꯃꯤꯅ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯀꯧꯔꯤꯁꯦ ꯁꯅꯥ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯉꯩꯁꯤꯗ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯡꯁꯤꯗ ꯍꯦꯛꯇ ꯌꯨꯝꯁꯤꯜꯂꯒ ꯂꯪꯁꯤꯜꯂꯒꯦꯗ ꯍꯦ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯤꯕꯣ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯑꯃꯨꯕꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯂꯥꯟꯃꯤ ꯂꯥꯟꯃꯤꯁꯥ ꯏꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯒ ꯄꯤꯔꯛꯂꯤꯕ꯭ꯔꯣ ꯄꯤꯔꯛꯂꯤ ꯅꯆꯥꯒꯤ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕꯤꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯡ ꯈꯥꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯂꯕꯅꯤꯅ ꯑꯃꯨꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛ ꯊꯥꯖꯅ ꯊꯝꯂꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯅꯕꯨꯛ ꯁꯦꯡꯗꯕꯤ ꯃꯤ ꯃꯁꯛ ꯈꯪꯗꯕꯤ ꯑꯣꯏꯔꯝꯂꯕ ꯅꯪ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯃꯕꯨꯛ ꯁꯦꯡꯖꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯆꯦꯟꯊꯍꯟꯕ ꯐꯠꯇꯕ ꯃꯤꯗꯤ ꯃꯇꯤꯛ ꯆꯥꯕꯗꯗꯤ ꯄꯤꯒꯗꯕꯅꯤ ꯃꯁꯦ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯥ ꯍꯨꯔꯥꯟꯕꯤ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯣ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗꯕ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯅꯤꯡꯊꯤꯅ ꯊꯤꯟꯕꯤꯔꯨꯆꯣ ꯑꯁꯨꯛ ꯅꯛꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯈꯟꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞ ꯀꯔꯤꯁꯨ ꯊꯝꯂꯨꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯃꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯕ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯑꯃꯨꯕꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯄꯥꯝꯂꯨꯕꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯅ ꯊꯝꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ